June 12, 2015 Ahmedabad Airport tagi paikhatpa hek hobaga thokiba laibak thiba thodok. London gi gatewalk ta paigadaba Air India Flight AI171 a Boeing 787 Dreamliner subnagi atiyada second kuntra muktang pairamlaga crash thokiba. Ground da leiramba taramapan yauna miyoi sani humpugi punsipu puduna satkiba laibak thiba thodok. July 12, 2015 thodok adu thokiba tha ama mapung hek phabaga The Aircraft Accident Investigation Bureau na crash adugi preliminary findings sing release tawrakre. Masidagi thorakliba wafam sing se India gi khwaidagi tamthiba air disaster adu ohenkhibagi oithokpa yaba technical faults, pilot actions amadi system failures hairiba sing asini. Khwaidagi shocking oiba discovery asi plane adu hek paikhatpa second ahungi manungda engine animaki fuel control switch sing run dagi cut off da leiram kiba adune madune engine gi fuel supply cut off taw kibani engine animak fail oihan kibani laibak tiba thodok adu thokan kibani cockpit ki voice recorder dagi phanglak kiba record se pilot ani duna haina kiba makoi ni ngangna kiba wafam adune why did you do cut off pilot aman hang kibani kaidobagi cut off tawribano haina adumna hangbaduda amaduna I did not I did tawkide haina khumlak kibani masina takliba se cockpit manungda confusion amadi laikre haibasini adubu tasengna kari thokibanu haibadi phajana khangba ngamdre hairiba switch singadu accidentally hekta line lengba yaba amadi natte lock singadu mechanical lock amana protect tawraga thambani madu lenghan ge hairabadi mathak lomda yamna kanna inkhatpa ama mathau tai adunadi mase human error oigadawribra natraga malfunction la haibasini Airline Pilots Association of Indiana report asigi ton asibu clear oiba proof laitana crew da moral sibani haina criticize tawri cockpit aduda pilot ani duna marai haiphet tawna kibadu karamba pilot na hanglaga karamba na khumlibanu haibasu khangdribanina adugi sumathakta cockpit ki video footage su laitabanina asumba karino haibadi hojik su laikhai taba natre Sairaksida masiga manaba mawongda faulty locking feature gi thodok amasu atopa Boeing aircraft amada thokibagi wapam palladuna 2019 da FFA advisory na warning tawkiba lay Air India na madugi non-mandatory advisory adu follow tawkide latent defect amana maram oiraga flight AI171 marai baktihan kibra haibasisu hangba yari flight adu kandaba yadabanina pilot aniduna switch sing adu randa amuk thamki automatic engine relight trigger tawhanki engine 1 di recovery tawrakpagi khudam uba phangki adubu yamna thengmanki engine 2 di recover tawrakhidre aircraft adu subnagi fit chatruk kunmanga wangna paikhatpada ngairibani yamna nemlibani yamna su yangna pairibani engine 1 khaktana dual engine flame out adu recover tawba ngamkhidabani ram air turbine natraga RAT deploy tawkibaduda yengba yabase complete electrical failure ama tawkhre haibasini RAT asina basic flight system gi power supply tawba ngamlagasu masina landing gear retract natraga flight adubu sustain tawhanbadi ngamba nate tasengna hairabada gear door sing hangdoktuna laiki CCTV footage ta ubadasu saka singdu mapanda adum leiba uki retract tawkide hangnaragliba wahang mayam asigi paukhum phangba ngamnaba Air India gi pilot singna simulator test sing tawki asoiba mayam haibadi deployed gear flap retraction amadi electrical glitches hairiba sing siyauna flight AI171 gi departure adu recreate tawraga sangyeng kaya tawki adubu sangyeng aduda plane amata su kaikide masina taglibasi accident adu hena complex oiba asoiba amagi maramna oigani haibasini maru aina electrical hydraulic natraga fuel control failure ahum sigi apunbana thogan kiba oigani haibasini aduga report asida critical gap mayam amasu leiri khara yengse report asina fuel switch movement adu physically verified tawrabra natraga flight data khaktang yenglaga hairibra haibasisu phajana pallamde fuel system gi analyses phajana tawde contamination tawbagi testing tawrabra haibasu pande full authority digital engine control gi matang desu yamna masak haina haidabanina cut off tawkibagi wafam du override tawgadra haibasu khangba ngamdri crash adugi oithokpa yaba maram pinariba sing asi flight ama khaktang leinaraga mapung phabasu oiroi Boeing 787 Dreamliner gi oina handakisina ahanba fatal crash ni hairiba plane makhal asi yamna safe oiba makhal ama khakni hawjik yengba yaribasi Boeing gi fuel system design Air India gi maintenance history amadi oversight failure sing asini
Lising ani tara nipanda FFA bulletin ama laikragasu Air India na fuel switch mechanism inspect tawkidaba subnagi crash adu thokraba matungda DGCA na nauna check tawnaba order tawkiba adu su pendingai oide yamna thengmalle haina critics sing na phongdokpasu laikre. India haujiksu UK amadi US kumna independent oiba aviation safety body amata laitre. Maram asina transparency gi matangda adumak singnaningai oiri maru oina ahanbada AAIB na black box data adu international investigators sing yauhandabida domestically process tawnaba hotnakiba aduni. Report asi phonglakpadagi Boeing gi stock si 9% lomda haithakre. Malemgi airline singna Dreamliner gi protocol sing review tawba haure. Awa ana tahawraba imung singnadi waroisin ama pamli paukum ama ngairi. Makhoi gi damaktadi masi switch hongdok hongjin tawkibagi wa ngak nate setna khainakraba palem panthau sing adugini khangu thakta mangkraba nganthoi masa masu kaya adugini. Amadi makhatana malangda singnadana paiduna satpa ngamlagadra haibasigini. Miyamna ngairibasi final report aduni lisingani kuntaruk phawbugi manungdadi soidana phonglakpa yai. Seraksida urgent oiba step kaya ama paikhatpa tai. Fuel control system gi forensic examination tawgadabani. Cockpit voice transcript mapung phana release tawbaga loinana kanana kari haikibano takadabani. Thao the contamination or irregularities sing laikibra haiba test tawgadabani. Modern jet singda cockpit video recorder hapa mandatory ohengadabani. Investigation assay international experts singda open ohengadabani. Non-mandatory advisory sing compliance ki damak soidana review tawgadabani. Masi technicalities ki wafam khaknate asumbagi damak tawfam thokpani justice ki damak. Air India Flight AI171 gi crash aduna aikhoida ningsing halibasi aviation safety haibasi rigorous maintenance, honest investigation, transparency gi mapan na phangbangam gadabani. Masi tawdriba makai phangbangam loi. Thawaina ponthapi khraba pumna maktuda malang da thajaba thamduna panthung amagi da maksat libasing pumna makillaman tonduna leiri haiba kauroi dabane. Adomna video asibu informative oi haina khanbiragadi like tawba share tawba amadi subscribe tawba kaubidanaba ningsingjari. Final report aduda kari oirakpa yai haiba adongi mod comment section da phongdok piramo. Makha kari update oirakpa haiba si punna khangminna nabagi damak please stay tuned.